Furup Kayana Saruk Yaduna Athoubasinggi Khubamda Heikat Leikat Tamkhre Kumza Englising Machama Marfunitoigi April Tara Humdoida Imphal West ki Kodom Pokpida Indian Army ga Kuthoknabada Laikhidraba RPF PLA gi Lanmi Mapangi Mafamda Ikai Kumnaba Utpagi Thauram Ngasi Thangmai Bangi Chairau Chingda Leiba Athoubasinggi Khubamda Tongan ba Furup ki miyamna Heikat Leikat Tamduna Pangthokre Ayuk pung taruktagi Numidang Wairam pung mari fawba chathakiba Heikat Leikat Tambagi Thauram aduda Pamdaba Thodok Sing Thoktanabagi Central Forces amadi Imphal West Police ki personnel sing yauna ngak sen ki loinana Heikat Leikat tamba lakiba miyoi khuding amamam ta oina verification tawki thoramasi gamari leinana kumza Englising amachamapan marfunithoigi kodompokpigi khuthoknabada laikhidraba khundrakpam Rajendrogi machanupi khundrakpam medhana paumi singda hai thawaina ponthapi khraba Athoubasinggi damak Heikat Leikat tamba lakiba miyambo hainingai leitana thagatli loinana pamdaba thodok sing thoktana bangak senbiriba police personnel medical team amadi Red Cross Society busu ikai khumnaba utli haina fongdokhi hairiba mafam asida Heikat Leikat tamba asi laingakna matamatam gi oina athingba thambana chahi khudingi laikhidraba PLA gi lanmi mapan gi imung manungna petitioner oiduna Manipur High Court ta thakiba writ petition na Manipur High Court na laingaki athingba adubu set aside tawduna chahi khudingi imung manung amasung miyamna Heikat Leikat tambagi ayaba piduna lakpagum Handak chahigi oinasu laikhidraba imung manungi miyoi singna Manipur High Court tharakhiba application adubu High Court ki Justice Guneswar Sharma gi bench na pangthokadoriba chairau chingda Athoubasinggi ningsing numit asi imung manung amadi miyamna Heikat Leikat tambagi ayaba pibaga loinana state government ta miyam amadi imung manung singna mafam asida ayuk pung taruktagi nungtilgi pung mga fawba Heikat Leikat tawba yahangadabani haina order takhibani Ningsing bayai ningsing numit asigi wahodok oiriba kumza Englising machamapan marfunithoigi April Tara Humdoida Kodompokpida Security Forces singa khuthoknabada laikhidraba PLA gi lanmi sing adudi Tera sapam lairektagi Moirangthim Prem Kumar Kwakaithil Moirang Pureldagi Khundrakpam Chauba Elias Rajendra Namairakpam Leikaidagi Thodam Kunja Bihari Namairakpam Leikaidagi Thodam Loken Naurem Leikaidagi Naurem Razen Hairok Part 2 Litan Makhongdagi Maibam Paka Elias Chauthoi Haibong Pokpi Mayai Leikaidagi Sorakhaibam Kameshwar amasung More Hainong Makhongdagi RK Khoirumba Elias Gyani amadi Dilipni